Manipur Thugaina Bahotna Bada Leikhidraba Chin Kuki Narco Terrorist Singgi Leirol Torbung Banglada Changani Haibasi Manipur Lengangna Thingbang Ngamdrabadi COCOMI na Meeyamga Loinana Thinglagani Masida Thorakpa Afafata Pumbagi Tekchak Manipur Lengangna Pugadabani Hairi Coordinating Committee on Manipur Integrity COCOMI gi Media Coordinator Somendro Thokchomna Thadorakpa Cherol Amada Hai Churachandpur District Ngamkhai Wang Malana Bisnupur District Sericulture Office Leriba Torbung Banglada Narco terrorist sing LEIROL CHANBA YAROI May ahumdagi KUKI terrorist sing asina forest office kaya maitegi yung kaya may tharakpagi mathakta miyoi kaya hatpa hawrakiba thaudok tha ahum faraklei thaudok asagi matung tarakpoina tampaki mafam sing dominate taunaba chingga tainaba mafam singda ngasi phawba nomai kapsilak paleptre tampaki lam singda natana KUKI taba chingi district ayamba lo leitaba Manipur lengaki mawalaw dabagum tawningbata tawri Bengalut tawba gari kaya may thaba afaba yawrakpada Makhoi masen yenari Rapid Action Force na tonganba Rapid Action Force na tongba gari may thabasing action amata lawdana thadokiba asina Manipur amadi Central Government ki karamba aronba agenda no hanglakle Gerald asina hai pha kiba medium ayamba numit Marifu Nipan Suraba Fawbada Thiba Khangdre Maitei Singna Leiramba Churachandpur Gilam Ayamba Central Force ki mamangda bulldozer na takha temkhaiduna sayen ngayen nari Asigumba mi gilam chachataba KUKI narco terrorist singna August 3 da Torbung Banglada Leiron Changani Haibasi COCOMI na yaba ngamloi Thawong asi lanjaw thotuna misimi na yawraknaba sinbani Churachandpur gi cemetery natraga district asigi atay mafamda fungkibada ayet palaite Manipur lengangna tampakda utpagum Chingda sumayek sena khanghangadabani Leingangna pangsin aduna leithoklabadi masida tholakpa pamdaba thaudok sing adugi tekchak Manipur lengang amadi center lengangna pugadabani haina phongdorakle